Tokai taning singna separate administration demand touduna changsilliba ehou asina mai pakani haibasi mangda phaoba manglunu haina. The Great Zone Uprising Unity Day Observation Committee ki Chairman Joychandra Konthoujam na phongdorakli. Tahasi ki taragani panda pangthokkodoriba June 19 thaudoki ningsing tharomgi mangoinana All Manipur Manpower Upliftment Center na Kekru Pata Leiba The Great Zone Uprising Memorial Complex sit sengbagi tharomga mari leinana paumi singda wa ngangladuna Joychandra Konthoujam na hai kumjali sing ani amada NSN IM ga India lainga ka Bangkok ta ceasefire agreement khudek pi khiba aduda without territorial limit haiba wahi sing asina sahi adugi June 19 da Manipur da miyamgi achouba ihou ama lakhiba adudagi ngasi phawbada Manipur gi apunbagi saktam kaiba yaroi haina The Great Zone Uprising Unity Day Observation Committee na numit asibu ningsing thorom sahi khudingi pangthoktuna lakli mahagna hai Manipur thugaiba pama singna separate administration gi demand tawduna Manipur gi apunbagi saktam thugaina ba hotnariba asi mai pakani haiba mangda phawba mangloidabani amoromda center na Manipur gi puwari ningthina nainaduna amadi khanglaga state apunbagi saktam ngaktuna thamgadabani haiki koi haiba pai fun thumjaram bai kheng ya laga thamumba iram dam asibu si masi kanamtana thugaina da bi maru kun ki haiba ni aduga india lenga na yong tangyen da aikoi machin khairaga yen ki hairak lagadi aikoi 1949 da aikoi na merge da matam da Manipur gi apun bagi sakdam gailoi Manipur da leiba forja khudum nungai yai fana thamgani haina aikoi india da merge da gibni masigi wangmada india na Manipur thugaina na thola lagadi 1949 gi mamang da leramba aikoi free merger status to aikoi demand tawrok loi haibi wa